Ahanbadamuri Bopsing. UNC economic blockade suspend to Harabadi, Fazilibani, Tadonaba Kanage, Amadi Senapati, the Wadi Sab Yaroi, Delhi the Yai, Haiki Badigi, Pokum Lak Trehina, Safe Minister Oibu Binafongokre. Hills Area Committee Vice President Oramba Zki Komba Numai Amasung Tamelungi ADC member of Mamusung, Tongan Tonganba, Gram Pancha Singh Pradhan Taramanga, BJP the Yaukre. Akan security section thawang loina na tongan ba polom yob gari sangwa hena imphal gidama jiri thadokrai kurumjare ISTV news beng tabri puna putaran moksa loina pau sanuna pijrai UNC ga Manipur Sarkar ga amadi Center gi mute ka punna maikei ahung yoiba wari sanabagi matangda Manipur Sarkar gi firef maik sengna thamkre haina Chief Minister Oibu bina phongdokre ngasi Chief Minister na ISTV news ta haiki madudi UNC na Center amadi State Government ka tripartite talk tongnana ba condition ani thamlakhe madudi ahanbada hauzik fazin thamliba UNC gi President Gaidong Kamai amadi Publicity Secretary Stephen Anibo condition amata yaudana thadokadabani haiba amadi ani subada wari sanaba si senapati da pangthokadabani haiba sini masigi matangda sarkar gi maikei digi thamkibadi UNC na ahan mamaktada economic blockade asi thama oirabasu ani oirabasu suspend tauba madu oirabadi makoi gi phaziliba mi ani thadoknaba khanage aduga wari sanabasu senapati dedi saroi imphal da sagadabani natraga delhi da oirabadi sarkar gi mihut tharakani haiba sini masigi matungda UNC gi maikei digi response amata lakhidre haina Chief Minister Oibu bina phongdoke akoi thadoke haibujina da gaidone Publicity Secretary sine akoi thadokna na ba khanage provided noina hana economic blockade se temporary was koi suspend tawre na tha amaji ani suspend tawre hairgadi akoi thadoke haibujina da thadokna na ba khanage na koi hai ade ani suda meeting venue do senapati da haibujidi who is a UNC just like club kumbuneva ado kharam organization amana chande ne lau wari chana ji kharam ne churcham pur lau kharam ne thoban ne bisnu lau ai da ko yoi chat pata bra meeting venue si ani suda meeting venue se state capital da wo da bani hai ado wo isi la ko ko da secure wo ro se ko ro en khalaga na last option da Delhi da any wo ga de ko khara tolerant do amni ado ko official ado represent thon ya hai ba adi huji phawa moi response lakhi khata Amaronda Chief Minister Oibu bina House Congress ke miref oigirba singda ticket pibugi matangda haike madudi party sigi oina mahok sadigi sanar labam ongde sitting MLA singda ticket piba sini adubu ticket tanaba mioi singi marakta vote ka yabagi chance wangba mioi lergade madusu khanabadi yawu yai MPC sigi oina ticket piba yaba candidate singi list semnaba committee amalai hairiba committee sina party ki President Sonia Gandhi na lusingba Central Election Committee da list asi thagadabani mahosana single list amathai karigumba winnability gi chance 50-50 leiba miref lergadi madusu thagani haina phongloki atopa wafam amana lakadurba mikhal asida karigumba Congress na Manipur miyam gi mandate phangduna amuk hana sarkar pairpa tarabadi ihan hanba paket kadaba thabakti larik laisu hairaba thabak phangdriba naharol singda thabak pinaba hotnaba amadi lisingani kun phawgi manungda Manipur gi miyam da thaknaba phabai sing marangkaina phanba haibasni haike Tamai Kendra gi Congress MLA oina mikhalda mai paktuna Hills Area Committee gi Vice President Oramba Zki Komba Numai Tamelong Autonomous District Council member ohum tongan ba Gram Panchayat ki Pradhan Taramanga amadi Ward Development Committee gi member Mapal BJP da yaukre Nauna party da yaulaba sing taram opgi thoroma netaba chuthikta leba party gi office ta pangthokre thormaduda BJP Manipur Pradesh ki President KSS Bhavananda BJP Manipur gi Organization in charge Prahat Singh Patel Tungju Kendra ki MLA TS Biswajit Assam BJP Pradesh ki Organization Secretary Punida Sharma Susarga ke Bhavananda Manipur da BJP gi iho hanthare haina khanbiganu BJP na soidana government paigani thani sujilakadurba economic blockade handon mangamdaba sarkar maril yaudaba sarkar ne government asina center bu lana sandoktuna leire senja thumjana harba government asi amuk halaroi haike de corruption handabasu ngamde aji mayam na hena khangbi ro ni thabing khang lo bu si dei sida moina chari ba paisa
पैसादगी हेंदोकना पैसा लेते मीदगी अखोई लौ इंकोन बनामु थमेन तारे थमगे पीरेन तारे अदुकी मतिक करप ओरबा असुम सरकार असिबो अखोइना अमो नहलंग तारगदी मदु प्रजामयाम की असोइबा ओइदोरिबनी अदुना तंगाई फदना अखोइना डेवलपमेंट पामबा गुड गवर्नेंस पामबा अदुरगदी मनि बीजेपी की सरकार से सुजो सोइदना अखोइ मणिपुर पुरक बाहायबसी मयाम पुनमकी अखोइगी तंगाई फदना तौदबा यादबा थौदांगी हायरगा अखोइना हंदकी इलेक्शन असिदैसिदा अखोइना बीजेपी दबु सोइदना काहलगदी अहोंबदु उब सुमसो सोइदना फंगनी बीजेपी यावख्रबा जेट की खोंबा न्यूमाइना सेंटर द बीजेपी के गवर्नमेंट अमा लेबना मणिपुर द साखत थोरंगी थबक पाइखतपदा हेन कुमांग सॉक्सिनबा अमदी सिंग तमगी मियाम हेन नुंसी सानना लेमिनल बनबगी पांडमदा बीजेपी द यावरपनि हाइखी एमएलए टीएस बिस्वाजना केंद्र सिंह बीजेपी की मिरेफ ओइननबा सेम सर्विस सिंगना इरांग सागनदुना पार्टी असिबु मसेत मकाई ताबगुम ओहलिबसी तोपियु पार्टी मनुंगदा इरांग थोप लेते कैंडिडेट ओइनिंग सिंगना इरांग सागतकदब लेरबदी पार्टी दगी लापथोकपिखो हाइखी बीजेपी दा पामी करी पामी अफब गवर्नमेंट करम गवर्नमेंट अखोगी क्लीन करप्शन फ्री अदु गुड गवर्नेंस अदुगा अखोगी लेरबा प्रजा खुदिमक्ता डेवलपमेंट उत्तो पामेबा ngasiu angan ba pung mari dagi hauna jiribamda nan makai pandun lerekpa tongan ba polam kaya poba gari sawa hena infal gidama jiribam thadokre akan ba security ki section thorang loinina jiribam thadokra gari sing adudi LPG gari mari petrol oil tanker mapal diesel gari tarataret hidalang thak poba gari taret FCI ki gari tarani thoi ATF ahum cement gari samane phu yauna atai tongan ba sana thakna ba poba gari punna sahum hena yauri हौजिक जिरिबामदा पुन्न गाड़ी सहूम हेना लेहौरे मसिदा ऑयल टैंकर तरामंगा LPG अनि अमदि अते अतोपा साना थंगनबा यावना तोंगान बा पोट पोब गाड़ी सहूम हेनानि जिरि थादोकिबा गाड़ी सिंग असोंगम यावदना ngasi नुबिदांग पुंग मंगारुम ताबदा नोने यवरख्रे ngasi अथेंगबदा इम्फाल यूरोप याई राष्ट्रीय माध्यमिक शिक्षा अभियान की मखादा साब स्कूल बिल्डिंग अनि सोशल वेलफेयर मिनिस्टर एके मीराबाईना संगाख्रे तबुंगखोक मखा लेकाई लेबा तबुंगखोक गवर्नमेंट स्कूल की कैंपस ता रामसा की मखादा साबा बिल्डिंग अमदी तागल खोंबल मनिंग लेकाई साबा तागल खोंबल हाई स्कूल की स्कूल बिल्डिंग अनि असे साबगी थरोंगा मरी लेनना पांगथोप थरोम सिंगदा एजुकेशन डिपार्टमेंट की इंजीनियरिंग विंग की SEKS सरत जिला परिषद मेंबर अमदी प्रधान सिंगना सुराके मिनिस्टर एके मीराबाईना हौजिक साखलबा मतमसिदा ममिंग तगी लाइक तम याद्रे कंपटीशन की जुग असिदा छात्र सिंगना महिदा पुकनिंग संगदुना तोंगान बा कॉम्पिटिटिव एग्जाम कयादा माई पाकनबा होनबा मतम ओइरे सरकारनसु महिगी लमदा तोंगान स्कीम क्या पाइखले लेबाक मियामना प्राइवेट स्कूल खक्तदा ngaubगी हैनबी थादोक्तुना सरकारना लिंखलिब स्कूल सिंग असि मतिक साबा स्कूल ओहनबा होनबियु हाइखे मपुंग फाना चावराबा मतमदा फाबा ngannabagidamata pingidagi masamau phana tamnaba honabada magi balance diet pijaduna tongan ba aikoina system kaya pudokuna makoibu pingidagi matamga chanaba knowledge शिक्षा पथा पीबा हाइबसे सरकार की असुबा पांडम मगी मखादा संचलकनी बोर्ड ऑफ सेकेंडरी एजुकेशन मणिपुर सिंधुना सही खुदिंग पांगथोपा क्लास 10 एग्जाम दा मकोमथंग ताखरबा अमदि तोन सब्जेक्ट सिंग दा मार्क वांगना फंगबा महिरु सिंग दा नेपुमरी सुबा सही की मना यंथोपगी थोरम डेम कॉलेज मल्टीपर्पज हॉल दा पांगथोखरे थोरमदुदा एजुकेशन मिनिस्टर डॉक्टर के रतन कुमार बोर्ड के चेयरमैन एम लक्ष्मी कुमार अमसुंग सेक्रेटरी डॉक्टर CS सरसु सरगाके एजुकेशन मिनिस्टर रतन कुमार ना महिरुई सिंह ना कन्न होनदुना अफबमी अममम ओइननबा होनगदबनी हौलेबा महिरुई सिंह सु कन्न होन निंगनबगी इथिलम पीनबा पांडमदा साइगी मना मथुम येंथोपगी थोरमसे पांगथोपने हाइके मियाम की अवाबा कोहनबा कांग्रेस नतबा पॉलिटिकल पार्टी सिंह पुंडुना सेंकिबा सिटीजन्स कमिटी मणिपुर की गवर्नर दा मेमोरेंडम पिसिन तक्सिनख्रे हिरमसिग मरी लेना मणिपुर प्रेस क्लब ता पांगथोकि पावगी मिफम अमदा चेयरपर्सन राधा विनोद कोइजमना UNC अमदी मणिपुर गवर्नमेंट की मरकता यानदबा लेरिबासी करिनो थिदोकपा मथौ ताई मियामना पामलिबासी अवाबा को अनबनी हिरमसिग मतंगदा स्टेट अमदी सेंट्रल गवर्नमेंट ना पाइखलिबा थबक थोरम सिंह पेनिंगाई ओइदे यानदबा वाफम हाइबसी डायलॉग खक्तना यानबा पुरकपगी लंबी ओइगनी मियामगी अवाबा कोहनबा होनबदा लमदमसिगी सेसो सिंगना लौरबा थौदांग सिंगथानिंगाइनी मसिदा पॉलिटिकल पार्टी की खेनबा थमदना मिपुंग खुदिमकना थौदांग लौमिनरबदी याननबगी लंबी सु पुथोप ngamgani हाइके गरी तौरिगे मोय होय गाइडोन फारे अदगी पब्लिसिटी सेक्रेटरी फारे
moi state guest oina leire ko Christmas so state guest oina leire adagi hujing New Year so state guest oina leidori asina loirabra ba government ki thaba moi duga yanaba moina yanadaba ama leiribnina government na tawriba thabak tu da yaningdi hairibanina yaningdri badu kadai faudano haido kainoda min samadi thirukwa taigna fugai narga boxing tawnarga yanagi haribra wrestling tawrga yanagi haribra natragana dialogue tawrga yanagi haribra wari sar yanagi haribra ado hujiki modern age di dialogue is the only means democratic solution id dialogue tawna tabnina adugi lambi du yamna kanna thiribra yamna urgently thiribra jo koi ubu phangdiaba Saruyakhiba committee member Dr. M. Narana Miam gi awaba kohan se harabadi lamdamasi mipum khudimaki punchillaba loksing potu thautai Praja Singna Sara Henduna Sigador Matamasida State Government na Tabak Lobada Mai Onsinduna Labasi Labak Tivini Miam gi awaba manung titna uduna haksina tabak lokat haningi Tofam Kangdaba Madi Pena Dabadagi Itil Miam da Poundaribasi Hai Singna Fata Hudabadi Kut Tonar Payai Miam Iraq Nabagi Fibam da Labasi Dagi Kanzanaba Kudima Lofam Topuk Todang Lominarasi Fondoke tabak tawgad mo tawtragadi makhatar kudu karino constitution provision mayam lakchisun but the government cannot remain silent now hujiki leriba film si Manipur government jo miyam si wari si karna kokadagi habsida seriously honabagi mohutade hayeng angsi si mongda interview torga thabak hapobuni hena maru ena khanba ko prajagi mit onong na agraba thabak mayam tawri Hangang Kendra da BJP gi Miref Oigani Haina Leriba P Sarki election Yamari Lenana Miam gi Mipamama Awang Poksambam da Pangthokre Development and Resource Mobilization Awang Posambam Sinno Pangthok ba Tormaduda Ke Saratna Matam Sangnadagi BJP gi Wazar Lo Myoibo Mirairega Maning Thongdagi ngarang ta sanglakpa mi da BJP gi ticket pigidaba nate hawgibase 15 sida kendra se ningba kaiba kendra ma oidun lakle hawgikti madugi matam loirgani mamang da vote karamba mioi singna sarkar thabak hapada sel kya loduna hawkiba ngaktani kariguma mahak na mai paklabadi kendra sing madiksa ba mioi da sarkari thabak sangbada sel lupa mata tingdana sangangani sel lawi habagi khudam pirabadi rajniti dagi tokani mahake ahanba thabak oina korengai dagi posangmam taba lambi ase koilas thabasina oigani haike People's Resurgence and Justice Alliances Prajagi crowdfunding platform koba online ama ngasi hangdokre thangmaiban khondram senungba lekai da leiba party office ta pangthokiba thormaduda irom Sharmila Nazima Bibi convener Irendro Laisom basu saruyaki irom sanu Sharmila na ababa khunayama puraknaba alliance asina senja thumja yaudana handaki mikhalasi thengnagani haiki convener Irendro na Ketoga Pullaga crowdfunding platform ase sagatpani miyamgi oiba matenga loinana mikhalasi thenagani hauzik phawada Thobal Karong Waugai Lelong amadi Thangwaibanda mikhal thengnanaba thorang tore haiki Thangwaiban Kendragi Rajnitigi Mongasi angakpa phibam amada leire haina People's Resurgence and Justice Alliances Prajagi convener Irendro Leisombamna Fongdokre Thangwaibanda leiba mahaki yumda pangthokpa pawgi mifam amada kendra si lusingba leitaba dongna tore kendra semba haibasi Thangwaibangi miyamna semgadabani asengba tawba miyamgi lusingba ma puthokpagi matam oire ngahak ngahaki isagi takhanba thatokpa sumle haiki Wanggo Kendragi Manung Senba Layanjam Maizau Gram Panchayat ki Pradhan Sograpam Manihar amasung mahaka loinabasing lakadaruba mikhalda Manipur Khadi and Village Industries Board ki Vice Chairman S Asobada Sogatkre Wanggo Bazar da leiba M Asobagi Election Office ta taranopagi thoromama pangthokre Swatana leiraba kendra sibu hena sakhotpa kendra ma ohenabagi damakta miyamgi thabak tawdun lakliba asobaga punna chaminanaba thorakpani haiki as Asobana Pradhan Manihar amadi mahaka setminabasingna mikhal asida saugatkani haibagidamagta apen ba phongdoke Wangkai Kendra Congress ki Miref Oigadoriba Okram Henry Wangkai Block Congress Committee Ward number Kungama Thoiga Khusumnaduna Ward asigi manungda leba sei humbudragi mathak oiriba ahal singda khodol tomduna kaikhono utkre ESC Multipurpose Hall Pangthokiba Tormaduda Ward number Kumathoige Councillor J Kabui Ward Development Committee ki member RK Dayandasu Sarwaki
Singat Kendrugi MLA GS Haupugi Walker Singoiba Mipam Pangthokre Mipamaduda MLA GS Haupuna Manipurda Tangduleitaba Sokatpa Purakadaba Party di Congress Katani Baramaduna Matang Say the Pangthokadruba Mikalasida Congress na Sauna Mai Paktuna Amuhana government Semon Hike Mayamna Hangbi Gidowasi Koi Manipura Matandasu Karikari Warasi Congress na Sason Paigani Anoba Sahi Lakui Harau Nungaiba Pongdo Loina Miam Yoiba Mipamama Nauria Pakang Lapa Kendra BJP gi Miref Oinaba Sem Sariba Sorai Sam Manautongi Mekolada Lebeyum Nangasi Pangtokre Taramuda S Manautona Mamang Pangtokiba Amasung Tungda Pangtokadruba Tabak Thorum Singi Mapung Paba report Ama Sembat Loire Masi Kendra Sing Yum Tong Kudimakta Yohan Gani Hike Handa Pangthokadurba board na lopa class 10 ki parikhyada board ki center amadi private center da oifam thokpa form fill up mamal lupa lising amaga sangwa yankhai amadi lising amaga satru additional paper yauraga sama yankhai khaktamak lofam thokpa mamal dagi hena loksiliba added amadi private institution singna mairui singda handoknaba khangan khrabasu ngasi phawa handoktaba mahi loisang sing yauri haina em suna khangalali hoji pawgi marthana tenba brem tanglamani se Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Millennium School, Sagolban Salam Laikai, welcomes you all to a world of education where children are taught with love and affection in a playway teaching system with the latest technologies. Come and join Millennium School, a paradise for children. Hey, sweet dreams, hey, sweet dreams in every way, full of love, joy and more, and love, 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 love. Hey, hey. Sweet Dreams, loungewear for the family. Pain relief ointment. Khwang naba, ok sikpa, tang sikpa, phu naba singda sinaba yarba, lipsa putna puthok saba Oza. The New Light Public School, All Palace Road, Kanchipur. Admission open for session 2017. Free admission for new students of class pre-nursery to class 3. Free 50% admission fee for all students of class nursery to class 3 and new students of class 4 to class 10 for SEM. A student always free for every 3 students of the same parent. School bags are also given free to the newcomer student. Temple of Learning School na chahi tara mapung pharakpagi harau tayamba phongdorapaga iroinana mahiroi singda kudul khara tamjari. Pre-nursery, nursery, KG gi mingzal sel logzaroi. Class 1 dagi 8 amadi 11 gi mingzal sel tangkhai khak logzagani. Class 9, 10 amadi 12 kina chada puntra mingzal sel tajagani. Kudung saba sing asi ataknaba sit khara khakini. Khana wem lekai Kanchipur da leiba Temple of Learning School counter dagi free da form phangdigani. Bright blue sky, spread proudly our school flag fly. We hold our heads high, for we work in joy, learn with fun, and grow with dignity. Break matungda taram muksari. Lekhitraba lamjanba NK Sanazawagi Marfusuba Mapokunun Thorum Lamjanba Sanglal Pangthokre NK Sanazawa Observation Committee ni Sindro Pangthokiba Thormuda Trust ki Chairperson Dr. Lokendro Arambam amasung Senior Journalist Irengbam Arunsu Sarwaki Manipur Media amasung Lakadoriba Assembly Election Haibasida Senior Journalist AK Sanaton Editor Guilds Manipur ki President MOB amasung Telegraph Pausegi Special Correspondent Kalen Toksumna Wangangki Observation Committee Vice President S.S. Samuna Manipurna Loilam Oidun Ledingai Matamda Miam the Anoba Wakal Kalan Kiba Asanba Miang Uhanbangamba Manipurgi Mediani Handaki Lakadurba Mikalasida Mediana Logadurba Todansi Yamna Lumna Lowi Haike.
hꯧꯖꯤꯛ anauba sahi lising ani tara lakpaga iroinana taramatoi suba Manipur Legislative Assembly ama semnabagidama general election ama koi mang tara haiba election asida prajapung kuduma mag angkam thokpa mangandana in sitna shanti laina election pangthokpa akoi apamna Oza Sanazauba Memorial Trust na sinuna Lekhidraba Professor Nauria Sanazauba Hombutra Matoi Suba Mapok Numit Mari Lenana Tarulak Suba Oza Sanazauba Memorial Lecture MUG Courtroom da Nasi Pangthokre Tarmaduda Manipur University School of Mathematics and Physical Science ke din Professor S. Ras Mohana preside toki International Guild of People Struggle ge Headquarter Netherlands ge Mihud Malko Gai Philippines Secretary ge Mihud Felix Redina Intensifying global crisis and conflict haibasida wanganki trust ki managing trustee M Bubona Manipur da tholiba crisis amasung conflict asiga malemgi atopa mafam da tholiba singa sangdam naraga warupchun purokna bagi lambi thinanaba ngasi gi topic asi lokhatpani haiki iramdam gi leiba the conflict and misunderstanding or any kind of unwanted situations and unrest mayam si kina solution purokna bagi pandamduni Haingang Kendri Manung Senba Maibakul Community Hall da Caesar I Care Foundation amadi Haingang Kendri da BJP ge Miref Oigini Hariba TS Romeo ga loinana lem na mit lang bi kem pangthokre kem asida operation dakar leibising ohombo momal da pangthokani hari Quantum Kendri ge MLA ke saratna ma ki MLA local area development fund gi saba community hall ma Hindang Sung Kabui Kulda Sangakre, Tormoduda Ward number 3 Nepal ki Councillor Pradhan Zilla Parishad member Kana Sabgaki MLA ke saratna Centered Paliba and government na demonetization Tokibadigi Asugimatik Wahale Mayru Singiming Senba Deva Karmagi Tabak Torum Kada Awaba Kamaru Maunale Housing Manipoda Palmdova Todo Kaya Tolibasi Halaman Singna Tambiramba Sana Kanglol Kaya Mankibadagini Christmas Manunda Economic Blockade Sataba Tribal Community ki Mayuktani Masi Tengnaba matam ore haike masida kugi leiba akoi kisan jabo kamula makon thok da bari karam kare rosi Kundrafam Kendri Ulung Pokta Nona Saba Ireima Ima Multipurpose Community Hall Kendras ki Muhusu Oriba Speaker TS Lokesor Namiam the Kusin Nakre Tarmaduda Parliamentary Secretary K Megisandra Oinam Kendri MLA Dr. I Ibohalbi Kaisandong Kendri MLA L Ibom Sasu Surgaki TS Lokesona Kundrafam Kendribu Mapung Pana Sakotpagi Saktam Uhalabamatung Manipurbu Hena Sakotpa State Ama Oinanaba Makatana Sangsingani Labdamasida Leriba Luf Amana Puruf Kaya Puna Kunda Minari Mani Haiba Sinding Singlaga Atopak Purupki Tamoi Sokadaba Wa Ngang Daba Tabak Togdaba Fagani Masigi Mahutta Sakotpa Apunba Manipur Amagidama Puna Honaminasi Haiki Jati mata da yegi da jati mata penga ro da ba nuai tabal leibo waragade madu langbi dana na ba phungdok dana ba aduga nasagi yariba makai khoi punam aina kathogadi leibak nuaragani aina pithogadi miona pelane habigi wakal che dang pomina rabo waragade sungsoi da ngasi ningthung phung langnari ba sangnari ba dik ama gamga thadana bo wakhan confidence wanare se mase sungsoi choi da handarakani Finance Minister Oramba Penam Lokon MPCC da yaukre mana Congress da yaukpada MPCC gi president ayaba pikre Laluba Janawitang Anidagi Hoduna Numinini Supna Grieving Tree na Sinduna Sangai Proda Leba Laisram Mina Devi Solo So Painting Angang Nawa Amadi Thoksom Sonigi Cells Intimacy Habisida Painting Exhibition Ama Pangthokadori Puna Ekpa Lai Yankai Utkani Haina Ngasi DIPR Ge Office the Pangthopa Paumising Unabada Laisram Mina Devi na Phongdokre Magna Ekpa Lai Asi Manipur Utpa Handaki Sin Ahan Bani Korea Thailand amadi India ki tuan ba station na maki license utkrahari Hello mama sung textile ge directorate ama lamphel da hangdokre tormodu da industry minister Govindas Kontozam principal secretary L Lakher director Dira Susugaki AISBY ge makada handicraft cluster project hawdok loina state award chu yentoki minister Govindas Kontozam na law singu gi mathang da hello mama sung handicraft na hingna gi lambi oi Haukiba sahi khras da food processing da sada kunipan amadi helum da sada nefugi sang da hengatle helum natana textile su anoba mayol ama lakle khusahiba singna thawayak sang yawn hona view haike
aduna koina bun khajau matangda yamna advanced technology da laiba khoi magi khongchat asida akhoi Manipur si handloom sector da India gi ani suba ahum suba hek taganba adu itardi why not we also participate एम्स की थाक तो ओंखत कनी हाइन कन्ना होनरिबा अना लेंग सिंग अमो ओबिद नतना डॉक्टर क्या पुथोक लेबा लंफेल पाट लेबा रेम्स की सर्जरी वार्ड की केरा काफ मयाद सखंगदब सिंग हैंड ग्रेनेड अमा थमलमले कनाना करिगिदमक बोमदु थमलमिबनो हाइबा सब साब खंगमंगमद्री मतम खरगी ममांगदसु रेम्स की आईसीयू मयाद बॉम थमलमगी थौदोक लेख्रबने राष्ट्रीय माध्यमिक शिक्षा अभियान पुथोकपा लिसिंगनी तरातरे की अनोबा कैलेंडर अमा एजुकेशन मिनिस्टर डॉक्टर के.एस. रतन कुमार ना ngasi सेक्रेटरीट की शॉर्ट ब्लॉक लेबा माके ऑफिस चेंबर द रिलीज तौखरे एजुकेशन एस की कमिश्नर यावना अते ऑफिशियल क्या सुसुगा की डॉक्टर रतन कुमार ना हाइखिबदा सरकार सिना लमदमसिदा क्वालिटी एजुकेशन पुरकनबा अखनबा थौसल थौरांग क्या पाइकले हाइखे डिस्ट्रिक्ट हेल्थ सोसाइटी इम्फालिस नेशनल हेल्थ मिशन की ब्लड सेल का खुसम नदुना लेमना ई पीबगी कैम्प अमंगसी पोरोंपाट लेबा डिस्ट्रिक्ट हेल्थ सोसाइटी की ऑफिस पांगथोखरे ब्लड डोनेशन कैम्प हौदोपगी थोरमदा इम्फालिस की मेडिकल ऑफिसर इंचार्ज डॉक्टर सुरजीत सिंह डिस्ट्रिक्ट की चीफ मेडिकल ऑफिसर के.एस. इंद्र सिंह डिस्ट्रिक्ट मलेरिया ऑफिसर के.एस. गोजेना मरोइबा म्यूसिंग ओइना सरगाकी डॉक्टर सुरजीत ना मिपुंग खुदिंगमंगना मतम चाना हक्सांग चेकअप तौबगी हैनबी थंब तंगाई फदे हाइके मयाई काबा निसादगी लाथोक्तुना फब समासमा ओहेनबा पांडमदा न्यू सेकंड यूथ क्लब अमदी न्यू सेकंड वुमेन्स डेवलपमेंट कमिटी मरा पाइबिना निसागी मयोक्ता खोंजंग संगसलकदोरी मसिंग मतांग ngasi क्लब असगी संगलदा पावगी मिफम अमा पांगथोक्रे क्लब की थौपुबा अमदी मरा पाइबिगी लुसिंग बिकासु सरगाकी क्लब की प्रेसिडेंट नागेंद्रना अनोबा सही असिदगी होना मयाई काबा निसागी मयोक्ता खोंजंग संगसलगनी हाइकी वुमेन डेवलपमेंट कमिटी मरा पाइबिगी सेक्रेटरी शांतिना खुनाई असिबु मंगलिबा मयाई काबा निसादगी मियाबो कन्नबगी दमक्ता खोंजंग असि संगसनगदबनी मसिदा मियामना मतेंग पांगबियु हाइकी मापिथेल डाम मल्टीपर्पज प्रोजेक्ट ना सोलबा लमसिंगी मियामबो सरकारना थबक पीगनी हाइना यानखिबगी मतुंगिना इंटरव्यू फाव यावख्रबसु मियोय अमता खंद्रे हाइना मापिथेल डाम मल्टीपर्पज डिस्प्लेस विलेजर्स कमिटीना ngasi मणिपुर प्रेस क्लब पांगथोपा पाउमिसिंग उनबदा फोंदोखरे कमिटी की वाइस प्रेसिडेंट निंगरेंगम कांगसुना हाइकिबदा लिसिंगनी तरातरो की अक्टोबर दा IFCD की पोस्ट साम कुंट्राक्ट लोबा दुदा डाम नछोन खरब मियोयसिंगना इंटरव्यू दा सरु याख्रबसु मियोय अमता खलखिदे सरकारना हाइकिबा थबका तोथोरलिबा असिगा साउना खेनब लेरि हाइना पेंडब फोंदोखे अखोइना खल्ली हुजिकदी गवर्नमेंट ऑफ मणिपुर से मोइना हाइनब लै खुद पाइब मरुप की याद हुपैजा की गुड योट आईकी हाइना गवर्नमेंट ऑफ मणिपुर ना गुड योट क्रे मंत्री सिंह की इमुंगत हापे अफेक्टेड विलेज कमिटी की मी कनासु यावद्रे अदुना अखोइना हुजिक हाइरिबदे अखोय अथुबो मनुंदा DBC से कैंसर तो बामा रिव्यू तो बामा नत्रक हापी बामा तौदरगदी अखोइना दिल्ली दा चलगा वगर बामा तोन तोन मफम कयादगी लोकताक पात सक्ताब लाक्लिबा अतांगम मखलगी उसे क्या मरी लेनब सिंगमदी क्लब ऑर्गेनाइजेशन क्याना ngaksen gi thabak लौखलबसु लमेन तुवेन बा मियोय खरनदी लमलकी साउ से क्या फादुना साथोकली लोकताक पात की खोंगबाल की मफम अमदा ISTV न्यूज ना थेंगरकपदा साइबेरिया दगी पायरकपनी हाइबा उमु हाइबा पाट के कोबिद लेबा मियामना खंगनबा अतांगम मखलगी उसे अमा मियोय खरन हातुना साथोखरे सांडेल डिस्ट्रिक्ट की मनुंग सन लेबा तोनसन खुलेल की सवथोरांगी थादरक सेंफम क्या खुलगी खुलाकपन लाना सिजनरे मरी लेनब सिंगना हिरम सिदा यंगसिनबियु हाइना सागै होंगी लुसिंग सिंगना फोंदरोली सालेल सागै की चेयरमैन टी नाथलेल कोमना खुलगी खुलाकपा टी बिजोय कोमना लिसिंगनी तरादगी ngasi फावबा सही तरुक लोंगी IBR की लंबी सेमननबा सेंफम सिंग लाना सिजनखिबदगी खुलगी लंबी सिंग निंगथिना चटपि याद्रे MG नरेगा की सेंफम सु लाना सिजनबदगी खुंजा सिंग थबक अमता सुब फंगद्रे तोंगान तोंगान बा सगो थोरांगी यावना लुपा लाख हुमदा हेनबगी सेंफम लाना सिजनखरे हिरमसिदा मरी लेनब सिंगना यंगसिनबियु हाइखि पावगी मेफमदुदा कारुंग अमदी मांगते सागे गलुसिंग बसिंग अमदी खुंजा सिंग यावना खुलगी फिबम जु यंगसिनखि
Imphal West District BJP Kisan Morcha na sinduna Imphal West ki district ki oiba Kisan Morcha Karikarta Samelan ama Sagobal Tera Lukram Lerekta Pangthokre Mipamaduda Tongan ba Mandal Kyagi Music Singh BJP Manipur Pradesh ki General Secretary and Nimbus na Chief Guest oiduna Pangthokiba Mifam Aduda Resource Person oina Departments of Horticulture gi Arun Kumar na Law Singumagi Maramda Tiliba Miamda Sugaina Taki Hozi Amukana Tema Beamatang Lobinase Changi labor solakpadagi producing aktaba akcham choktarba tumba chaba yaraktaba khong hama nungayaktaba singidabak amatta ngayaba upaidi jolib syrup amasung jolib capsule root chanmina sinabyo Central Dental Clinic Uripok Lai Khurembi Leirak Talakuna Adongi Yagi Nongai Tabising check Tobiu Digital Equipment Marangaina Leiraba Sterilize Ningtina Tauraba Akanga Hey Doctor Amati Nurse Matik Chana Leiraba Patient Singi Yamna Kudong Charaba Mafumamani Open Monday Dagina Saturday Fauba 6:30 to 5:30 p.m. Sunday Gioina 6:30 Dagina 2 p.m. Ngasi Makleng Sinbirau Central Dental Clinic Miam get Moira Pausel, Matanda Domna Delhi Jetpada Look Active Hospitality Services Tamiam the air conditioned rooms at Nikuzin Amazon Taxi Kudong Chabatam. Please contact 0999055302 or 0982181943. Look Active Hospitality Services, assurance redefined. Prime Minister Kausal Vikas Yojana ki makha da leba free the computer training pinanaba center ama Honorable MP Sri Prahlad Singh Patel na hokiba December ki tang tara da singjamai singa makha tomal lerakta singa abiramle BJP ki intending candidate oiribi Mahila Morcha ki secretary Pukhrambam Ongbi Irom Sonina di Manipur Prajamiam takana pinanaba pusilakpani class 10 pass torba singna center asida ayuki pung tara dagi ani fawda lengbi raktuna akupa marol khangmiraba yagan Live Coaching Center Gahari Makhalaikai Airport Road Imphal admission open for months complete foundation course classes 6, 7, 8, 9 and 10 class commencing from 26 December 2016 mathematics 4 months complete course Saranjit from 22nd December 2016 separate boarding for boys and girls band service also available. BSNL 3G data sizinabada khwaidagi nungairaba yamna suhongba unlimited data plan sing leiraba charging amasung billing yamna transparency oiba adomgi WhatsApp sizinabada YouTube video streaming chatting gaming banking mail thaba video calling newspaper reading adomgi mobile dagi irai laina yare amuka na taranok Nupida Sataba Mute Mine Amadi Larik Laisu Tamada Fumfam Topa Haki Matanga Normagoba Legal Awareness Toroma New Era English School Kumbi the Pangtokre Manipur State Legal Services Authority Amasung Bisnupur District Legal Services Authority Gi Makada Legal at Clinic Kumbi Amadi New Era English School Anina Kusam Pangtokiba Tormaduda Kumbi Municipal Council Gi Councillor TS Tilotama Kumbi College Ki Principal K Jugesor Kumbi Police Station Gi Second OC Premananda Susugaki Criminal Justice Fellow Tata Institute of Social Science Mumbai na sinduna nomugi oiba legal awareness torom ama yaripok yambim na pangtokre toromaduda Institute of Social Science ke Program Officer A Priya Kumar Sharma Advocate Asrat Sahid amasung Damodar Arambamsu Resource Person oina wangangke Wangoi Kendri Manunda Leba Irom Maizrawi Lambi Matam Sangna Paka Loga Koilas Tabida the Badagi Nung Loina Kakulatuna Satok Sasenda Kudong Sat the Badagi Quaison or Miamna Lambi Tokaidun Lambi Timbi Kongjang Sansan Kre Nambol Dagi Hyang Tang Tariba Kendrani Samnariba Maroiba Lambi Asida Marilena Singh na Yangsin Biduna to Matamda Koilas Tabu Sangsilaba Kongjang Si Kanagumba Rasnitiga Karigumba Hiram Amatada Marilena de Lambi Sembi Driba Forward Lambi Timbi Kongjang Si Sangsin Hari Ministry of Textile na sinduna kusa hibising I card yantobuki thorum ama Nambol Sabal Lekai Community Hall da pangtokre thoromaduda Nambol Municipal Council gi Chairperson L Biramani Vice Chairperson RK Kunjeswari Commerce and Industry gi
Assistant Director Handicraft W Berenjit amadi atei councillor singsu sarwaki Pandam Pausegi Office ta KCP MC gi ming season aduna bom thamlambagi thong KCP People's Work Group na kan yaning da phongdokre Central Committee gi convener Pori Mite Central Media Coordinator gi Secretary Lenin Mite gi Serolamana thong adu reactionary singi lisat ni haina log da bangamloi Tawdosgi matangda People's Work Group ki Strategical Core Committee na lorpa firap ki matungina athuba matamda lebak miyam khangna langla langjil thidoktuna kanana toromlibano natraga apunba friends asibo yekai tigainabagi terror attack sataduna power base ama sagatlibra haibudu yengslagani hairi hoji makhatana sanawi paw hoji amuk lominasi Hoy sanawi paupije December tang kuntaretagi Assam ki Tezpurda sathakpa North East Sport Foundation Badminton Championship ta sahi taramdoi makhagi nupa masagi singles ta Sarjit Moirang Themna silver amadi sahi taramanga makhagi singles ta bronze medal lokre sahi taramdoi makhagi doubles ta Sarjit Moirang Them amadi Johnny Singamgi Jurana bronze medal lokre February Nepal degi Telangana da pangthokadurba sahi taramapal makhagi Junior National Ball Badminton Championship ta saruk yana bagi Manipur team semnanaba trial selection ama January anida singjame inam tingelgi aikhoigi club ground pangthoklagani saruk yaningba singna club unit amadi institution singi ayaba yawraga saruk yana khangali School Athletic Club na sinduna state level opal T 2020 Ball Cricket Tournament Club asigi ground matang thagi Nepal degi haurgani hari Jiribamda sathariba kungatruk suba KC Malik Memorial Football Tournament ki ngasi sanakiba match ta SL Club Dibong na British Club Namdai Longbo trifecta goal mari amada thoikre matang thagi ani degi quarter final round match oina Missions FC amadi WJAC sanagani Maharashtra da January kuntra mathoi dagi pangthokadariba sei taramapal makhagi nupa macha amasung nupi macha singi homphunithoi suba National School Games Traditional Wrestling da saru yarunaba Manipur sanaroi taramari gi ming laukthokre makhatana sanabugi pau boyai ningthojam dagi phangbigani Mairaba Polo Club amadi Nungchupana Sagol Kangji Lop Team A Marisuba Running Trophy State 11 Open Polo Tournament ki semi-final sangkhre tha asigi tang ahumda sanagadoriba ahanba semi-final match da thengnaragani Manipur ki nat ki oiba masana ama oiba Sagol Kangjai Manipur ki mangkhitana ba amadi masana asi hena sakhol hanabagi pandamda Nungchupana Sagol Kangjai Lob Langjing Asoguna Sinduna Langjing Asobu Sports Complex ta tha asigi tang taramanga dagi polo team tara taruk na saruk yaduna sathariba Marisuba Running Trophy State 11 Open Polo Tournament ki ngasi sanakhiba ahanba quarter final match ta Mairaba Polo Club na Eastern Student Club Nomaibungbu Panjil Taret ahumda maithiba biduna semi final sangkhibani Mairaba Polo Club ki mai papagi Panjil Singadu Debarnat na match ki ahanba amadi ani super sakarda Panjil Mari K Romeo amadi El Mosana ahum super sakarda Panjil ani amadi Ranjan na Mari super sakarda Panjil amasanduna match asi mai pakhibani Maithioraba Eastern Student Club Nomaibungi Panjil ahum madu E Robin amadi N Pravin na ahum super sakarda Panjil ani amadi Prem Sana Mari super sakarda Panjil ama sankhi Tournament asigi ani super quarter final match ki sanakibada Nungchupana Sagol Kangjai Lob Team A Langjing Asobana LSFPRT Longjambu Panjil Nepal amada maithiba biduna semi final sangkhre Nungchupana Sagol Kangjai Lob Team A Langjing Asobagi mai papagi Panjil Singadu P Ozitna ahanba ani suba amadi ahum super sakarda Panjil taruk sankhi atopa Panjil ani aduna TI Skawbana ahanba amadi ani super sakarda chanduna match asi mai pakhi Mighty Kiba LSFPRT Longjamgi Amatangaiba Panjiladu TIS Jacob na ahum super sakarda sankibani Saturday tournament asigi ahum super quarter final match tha asigi tang ani ginungtil pung ama makhai tabada Khurai Polo Club amadi Manipur Police Sports Club Team A ga sanagani Marisuba aroiba quarter final match Kripsa Polo Club Team A amadi Nungchupana Sagol Kangjai Lob Team B Langjing Asobaga sanagani
Sajing inat kan balupna sinduna Sajing Kangjebung football ground da team taramatoina group ani thongna khaidokuna tha sigi tang kunmanga digi sathariba kunipal suba langthawal kendra football tournament ki ngasi sanakhiba ahanba match da Mingan club Sajing awang lekaina SFC Naran Konjin mayai lekai bu goal ahum ani da maithiba pikre Mingan club Sajing awang lekai gi mai papagi goal singadu L lengakpa L khaba amadi Y Gandhina match ki Nepal suba kuntare suba amadi kuntra mathui suba minute chanduna match asi mai pakhibani maiti khiba SFC Naran Konjin mayai lekai gi goal ani aduna N Romi Chandra amadi TS Nanauna match ki ahum suba amadi kuntra mari suba minute sankhi Tournament asigi ani suba match ki sanakibada NSU Naran Konjin mamang lekaina LSC Langthabalbu goal ahum sinoda maithiba pikre NSU Naran Konjin mamang lekai gi mai papugi goal singadu TS Bisona match ki nifum doi suba madi nifum manga suba minute goal ani sankhi atopa goal aduna TS Suresh na apiba matam gi ahapa minute ani da sanduna match asi mai pakhi Sathariba tournament asigi mathangi match tha sigi tang anigi nungthil pung amaga minute 35 chatpada CWC Sajing mamang lekai amadi LKCC Langthapal Khabunga ahanba match oina sanagani ani suba match nungthil pung ani makhai tabada LCDC Sajing mamang lekai awang amadi KALYC Karamga sanagani M Rabichandra Trust Kyangoi na sinduna Kyangoi Ideal High School ground da Tim Taramangana group mari thokna khaidokuna tha sigi tang kunmari digi sathariba Nepal Super State 11 M Rabichandra Memorial Open Football Tournament ki ngasi sanakhiba ahanba match da Roger FC Santipur amadi LLK Karam goal amamam chanaduna draw satkre Roger FC Santipur gi goal adu Romario na match ki mari suba minute sankhi LLK Karam gi goal aduna Kabiraj na apiba matam gi ahapa minute amada sankhibani match asida LLK Karam gi sanaroi Kabiraj amadi Roger FC gi Ais Ramananda da center referee na unsporting behavior gi damak yellow card utkhi tournament asigi ani suba match ki sanakibada DC ke Kyangwei amadi MSF Sengmai goal ani ani sanaduna draw satkre DC ke Kyangwei gi goal ani du Jolly amadi Santanu na match ki ahum suba amadi kulumdoi suba minute sankhi MSF Sengmai gi goal ani aduna tension amadi Bipin na match ki tara suba amadi kuntra manga suba minute sankhi match asidasu MSF Sengmai gi sanaroi Nanaubi center referee na unsporting behavior gi damak yellow card utkhi sathariba tournament asigi mathangi match tha sigi tang ani gi nungthilpung amatabada apunba FC Kyangwei amadi Yaipok United Yaipok ka ahanba match oina sanagani ani suba match nungthilpung ani makhai tabada Zenin Solution Kaisampat amadi Mama FC Sagolbalga sanagani Mathang Chahigi January tang mari degi Nepal phauba Karnataka gi Bengaluru da pangthokadoriba sahi 33 makhagi nupa masa amadi nupi masagi humphuni thoi suba National School Games ki handball masana da Manipur team gi sanaroi kuntrani thoi amadi official mari ngasi Imphal gi airport gi Karnataka gi damak Imphal thadokre N Somabala amadi N Maniguna nupi gi coach amadi manager oigani T Navachandra amadi Susi Balana nupa gi coach amadi manager oina saruk yagani Rising Knowledge Club Khuyathong na sinduna tha sigi tangkun manga dagi team tarani thoina group mari thokna khaidoktuna club asigi ground sa thariba ahanba state 11 mini boys 4-a-side football tournament ki ngasi sanakhiba ahanba match ta LKYDA laifam khunongna tabaspa team bi tabungkokpu goal ani sinoda maithiba pikre LKYDA laifam khunogi mai papugi goal singadu utam amadi gobinna match ki ahum suba amadi kunmanga suba minute sankhi Tournament asigi ani suba match ki sanakibada MUC maiba khulna RKC team bi khoyathong bu goal manga sinoda maithiba pikre MUC maiba khulgi mai papugi goal singadu Ronaldo na match ki kuni thoi suba kuntrani thoi suba kuntra manga suba mari kuntra taruk suba minute goal mari sankhi atopa goal aduna Abhinas na match ki kuntra mapul suba minute sanduna match asi mai pakhibani Sathariba tournament asigi hayeng nungthilpung ama makhai tabada ahanba quarter final match waina All Uripok amadi RKC team A Khuyathonga sanagani ani suba quarter final match nungthilpung ani makhai tabada YSC Khuyathong amadi MUC maiba khulga sanagani Thagasari boyai hauji makhatana ngasi nomagi oikhiba ei ngasi ge pau pizri ngasi gi oikhiba ei ngasagi pauda ICAR Lamphel Pataki phangba paugi matung ina ngasi gi khwaidigi sakhiba degree Celsius 13.2 ani
ख्वाइदगी इंबा डिग्री सेल्सियस 3.0 नुक्सित यावबा इसिंग मनिलगी सांग अयुक्ता साद 34 नुक्थिलदा साद 94 ओइकी ngasiगी nong chukide UNC economic blockade suspend toge harabadi fazilwani thadongnoba khanage amadi senapati diri wari sab yaroi delhi diri yai haikibagi paukum lakpre haina chief minister okram ibogina phongokre Hills Area Committee Vice President Oramba Z ki Khombag Newmai amasung Tamenglong gi ADC member ohum amasung tongan ba gram panchayat singi pradhan taramanga BJP da yaukre akan ba security ki section thorang loina tongan ba polam yaw gari sangwa hena imphal gi damak jiri thadokre ngasi gi dia estimate episode paw matang slow sire meng taru kuno pomukana